Changaubung ti Khulenda Naga volunteers na lambi thingsin bada Changaubung ki kuki khunja singna apan da pire I hai bada gi nakal anigi marakta kana ungkhat nakre. Masung Thobal Chief Minister Laktuna BDO office sangaba yaroi haina National Highway thingkre. Kurumjari STB Pau Meeting Tabir Basing Butaram Nokchari Pau Sandona Pizari Naga volunteers na UNC na handak TM ka somanakta ambush tawduna tangkul micham ani hat khibage numit humnigi awaba fongdokpa amasung ngarang ahing nongyaidagi Naga area da total shutdown lokthokibagi matung ina Naga gi volunteers na mafam kayada ban mapungfan sogatuna emergency ga essential service ka natana two-wheeler bicycle Fawba lambida chathan khidre Changaubung ti Khulenda volunteers na ban tawbada Changaubung da taba kuki khunja sangna apan ba pirai haibadage nakal anigi marakta kana ungkhanakre nakan anigi marakta nung thongnarakpadagi police na irang adu laksin na bakana hotnari None district numit humni UNC gi total shutdown sogotuna khongjang sangshin kre emergency service natana National Highway 37 Imphal Juribam lambi gi lambi da gari chen khidre none kaithel ka dabaga loinana dukan sing thong lon ke school sing sukana khide Chief Minister Y. Khemchana ngasi Thobal District Laktuna Wangjingda nauna saba loiraba BDO office sanga gani haiba yaningdaba fongdoktuna Thobal da miyamna khongjang sangsin ba hokre Thobal gi Babu Bazar manakta miyamna JCB sizinaduna road median da kinba block sing lokthokuna National Highway thingkre District Police na pamdaba thodokthokna naba akan ba checksin thorang lokhatli hauzik oriba laiba ki fiba masada ngasti ge lengak asina irang leitrabagum uhannaba toina hotnariba ase yaningde santi leire haiba Chief Minister gi ukrul gi khongchat ki hek matungda Chingda su michamani ambush tawduna hatpikre CM gi thawng ase yaningde maram asina Thobal District ke Wangjingda laktuna BDO office ama sanganaba hotnariba Chief Minister gi khongchat ase district asida leiriba maira paibi pumbana boycott tawre haina lauktokhibani Pikliba angang anibu kuki narco terrorist na hat kibagi amadi ukrul lambida ambush tawduna micham hat kibagi wayal fongdringai tampakta maichak lingai chairakta BJP na luchingba lenga ke CM na Wangjingda BDO office sangana ba thorang tawrakpa asi Youth of Wangjing na akan ba mawongda yaningda ba fongdorakli Youth of Wangjing ki Secretary Saikhom Karnajit na fongdoklakpada Chief Minister Y. Khemchan laktuna BDO office sangagadaba asida Thobal District ke apunba maira paibina boycott tawriba asida Youth of Wangjing na mapungfana sogutkane Wangjing gi apunba nupi lup ki mengda MLA Paunam Brozen gini haiba inba miyoi kharana Wangjing gi nupi sing amadi maira paibi sing gi mingchat thihale haike tampaki mafam khudimakta mai chaklingai chairakta BDO office sangana ba thorang tawrakliba asida miyamna su sarukya biganu lengak asina su mi hatpa sing puthoktuna achumba wayal fanghanba romda oina mai onsin biu haike hariba BDO office haibse BDO office Pajagi welfare ki tamuk koina sabi bin haibse koi khangjai tabu matang ki kitang safat tabana maram moraga yaragadi koi honorable CM na onna tawiu amadi koi maira paibi paja section khana ju wangjing pulam mang support tawi haibna singba koi lana for education to wai jabta re si to ju basi ju to bidra ba koi euro wangjing mai ke ju haijage tasengna koi euro wangjing na hayeng sangga galen tawri basi matang sade honorable CM na hayeng asi tawbiganu aduga mafam matam pajana irang jigi angang jigi justice panga matungda tawbibana hena koi euro wangjing ju support tawjage natrabadi hojik honorable CM na lebak sigi asukluruba tanja sida somdana migi isa ni togi thawai dead body logda bida hojik rims ki miren sangda mokta lei bisa ni togi thawai haksang logdri Manipur gi miyam punam mangna koi lebak sigi goiba thoiba thokok sigida horokpa koi support da koi horokpa ihau pudimakta euro wangjing na koi support adum tawjagani amdai tawdun lai
Ngarang numidang BDO Wangjing Officer duty tauba BDF personnel Romesh Wangjing da khongjang sangsinba lakpa singna furambadagi thina soktuna Ras Medicity da laikatnari mof aduna BDO office sangana ba sem sariba singsu mai tharamki Manipur Fire Service ki fire tender ani changsinduna kankre haidi Total shutdown sagoladuna tidim lambida nupi sing tholaktuna lambi thingbagi khongjang sangsili ana ayek deba karma atai tangai fadaba singidi komthokli police na pamdaba thodok thoktana na ba section thorang lokhatli Kuki narco terrorist amadi Central Security Force ki thawangda micham manga hatkiba thawanggi mayokta ngarang numidang mairagi khongchat chatpada Central Force na thingkre Bisnupur district ki manung chanba tronglaubi awang laikai da yumda tumlaga leijari ba chahi ama fadriba angang amadi pokmina ba mayamba chahi manga romta suriba amaga hatkiba thodok amasung Thokriba thodok adubu yaningdaba phongdoktuna mafam nakna leiba CRPF ki post cha wakatpa changkiba micham singbu CRPF personnel singna nongmai kaptuna tanlakpada CRPF na kaplakpa nongmai maruna panbadage micham ahum sikiba kaya amana sokhankiba thodok sing yaningdaba phongdokladuna miyamna mayai lambi hairaga sukhangnariba lambi asige langthabal furang makhongdagi hauraga kaisamthong tamna lakpa miyamgi santigi oiba maira khongchat Central Force amadi State Force na kay samthong thong yodringai da thinglaga chathan khidre miyam adubu Central Force amasung State Force ki maikai dagi hankhina ba haibada yaraktabadage leiriba force ki maikai dagi miyam takthokna ba smoke amasung tear gas na chingba kaptuna athengba fawba honakhi Athopa maira paibi apunba luf na susinduna tronglaubi thodok amadi ambush tawduna tangkul macha ani hatkiba thodok pu pendaba phongdokladuna ngarang numidang thobal athopamda mairagi khongcha chatkre Athopam makhadagi lamthaduna chatpa horakiba mairagi khongchat aduda athopamda khun manungda leiba ima ivel kayana angang hatpa yaningde CRPF ki thawang yaningde michamda ambush tawba yaningde haiba kholaw kaya lawbaga loinana National Highway 102 na fauduna chatliba athopam kaithel fauba chatke mairagi khongchat adugi matung ina lakhiba yamlaba nahasingna mairagi khongchat loiraba matung athopam kaithelda makhatana ahenba khongjang sangsilakpa horakpadagi police na tear gas cell kaya kaptuna miyambu tankhainaba hotnakhi Handak tronglawbida thokiba yamna tamthiba kuki terrorist singi attack da pikliba angang macha ani hatkiba thodokki makha chatharakpa oina TM ka somda amuk micham hatkiba thodok sing adu ngasidi Manipur miyamna khoisaungna duna mai hoduna chaklakliba kaya asi maibun oina chakhalakringai leingakna mapu singna Wakal chungsin na duna Manipur miyam na pamniba mihat pasing dandi piba yauna miyam gi demand sing fang hangadabani haina kaksing district ke wangu apunba maira paibi amadi charai maira paibi singa puna chatkiba miyam gi achawa maira gi khongjangda Manipur lengakta thamnakre maira khongchara du kaksing district ke wangu gram panchayat ke manungda leiba wangu apunba maira paibi gi masing yamlaba miyam na Wangu lupa marupta punlaba matungda kholaw kaya lauduna wangu tera fawba lakhe Chairal Gram Panchayat ki maira paibi singsu wangu mamang sabal dagi laktuna nakan animak ki maira paibi sing adu pulap punduna wangu lupa marup playground ta punduna angang hatpa kuki narco terrorist sing ahakpa chairak pigadabani micham hatpa CRPF chairak pigadabani India ki proxy war khudakta lep kadabani kuki narco terrorist ngi mathakta military crackdown tawgadabani TM ka songi mihat kyaning de kuki narco terrorist sogal iba Central Force sing hankro yalhaumi sing muthat na ba India policy khudakta lep kadabani haibana chingba kholaw kya sul lauki ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯋꯥꯈꯜ ꯊꯥꯗꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯄꯨꯊꯣꯛꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕꯤꯗꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯑꯃꯗꯤ ꯃꯈꯣꯏꯗ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯕꯤꯔꯒ ꯄ꯭ꯔꯖꯥꯅ ꯈꯣꯏꯁꯥꯎꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯂꯕꯅꯤ ꯍꯧꯖꯤꯛ ꯃꯩꯕꯨꯜ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤꯡ ꯑꯁꯤ ꯊꯨꯡꯍꯟꯕꯤꯌꯨ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯈꯣꯡꯖꯪꯅꯤ
Mayang Imphal Bajar Women Vendor Association hasinduna kaithala asida famduna nongmagi oina jara taliba ima ibil amasung lamdam adugi maira paibi singa kusamnaraga Tronglawbida mara leizadaba angang ani hatkiba amasung CRPF ki nongmaina kapada mioi ahum leikidaba amadi Ukrul District ki TM ka Sombiles ki thogdokta leikidaba singi photo da maira katuna minute ama tumina leptuna awaba fongdokpaga loinena Manipur dagi kuki terrorist sing maru fangna muthatkadabani isagi iramdam Manipur isana ngakchagadabani Manipur dagi Central Force athubada lokthou angang hatpa yaningde micham hatpa athubada puthou haiba Kaya Sulauki, Kuman United Club amasung Maira Paibi Association Women Wings ki Secretary Thangzam Rebecca Laimana, Manipur da mi heksi baga laikidraba singda S Gracia Piraga Loishinaba, asi achau asangi oina chinpa puba chatnabi ama oikre. Ngasi paubada Manipur gi oina NIA da sinaba case ki achumba wayal puthokpa kayam yaukrabage, kuki lan hobaga taunariba su asi state laingangna loktoklabasu, India government ka su taunariba maramna Manipur dagi su mapungfana hek loktoktri fauba, irang asi nemba ngamloi haike. Hek haibaga NIA da, hek haibaga NIA da. NIA investigation tawduri braba Manipur gi asiba mayam jigi aduduga hek hairoga na NIA sinagani NIA jibu akoi ga chaw sangjinge kana anu hangning eba NIA da ngasiba sinagiba karamba case Manipur mai pak yaurage ba hana dagi Manipur da hujik chatliba rule mayam jidi central government na chanani momongda chanaraga kuki bu khoichak ohelaga Manipur da khundari ba yellow loop punamakse thugaina ba silakpa adugumba khoichak thaba moidi kainone kuki di aduna kuki je Manipur gi hujik chugi kaino leitre lokthokre na har ju India government ga leinari bani ne India government gi thoksin di chulep de poi adum Manipur dum chathar kani naga kuki adagi maikai kuki ana mana tawro lei je sijidi ja mathang moidi adum tawr kini aduna kuki gi su hek leiri gai India government ga hek janari gai irang jidi chungem ne moi ba pham thamjag Paugi marathana atema break amathang lawminasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Ibe makigano Alda betamo Sige yumse next time tina checksin na lapsilaga thamgrabani ne Dadarang se juhar habaga amta kidrabo asumna mayam na machalbu ngapshan dugum basigi yumasibu asoya nan kokadabagi next time tina ngapseli next time ti jawar habati ngakokna basem bani German technology si na bana concrete ka tokna tina ba matamda kapam amuk hena hengaladli #TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break e matung tarakpada maru eba pawa muka hana pisari Changgobung ti Kulenda Naga volunteers na lambi thingbada Changgobungi kuki kunja singna apan ba pira I haibadage nakal anigi marakta kana ungkhatnakre amasung Thaubalda Chief Minister laktuna BDO office sangaba yaroi haina National Highway da thingkre Huzuk Fabugir na STV na pizza pa matang asdalo shinjare mideng tabir ba punamapu amukana kun